Citizenship Amendment Bill Chanahanana Bahonarapagi Mayokta UCM Amuko CCSK Herikon Amadi Lipul na Hayang Pangtokadoriba Humudra Super Republic Day Thoram Boycott Tore Haina Lautokre. Wade Bridge Kimingda Sandan Lambi Ontokliba Asi Yengsin Bio Amadi Akan warning Toduna Wade Bridge Kitaba Asilefan Bio Haina Transporter and Drivers Council na Chief Minister Gipugning Silakli. Hitoona Imphal Zidi Lambida Wade Bridge Tamliba si drivers sing the harassment Tongna Batawongni Sengmai the Wade Bridge Ama Amuk Tamnana Bohonariba Asi Yabangamloy Haina Senapati District Drivers Welfare Union na Haidi. Amasung no voter to be left behind Haiba Kolau Damapan Lak Suba National Voters Day Thoram Palace Compound the Laiba City Convention Center the Bangtokre. Mamukurumzari, Adam Yang Biribus Impact News Ne, A Kang Bam Twin Henby, Hausi Pungza Sifabugi Marui Pausing, Miam the Pizari. Manipur the Ladyba Tongantonganba Lal Holup Singna, January Kuntaruk, India Gay Republic Debu, Lisang Sitna, boycott Toduna Lakli. Jahi Sigisu Hayang Pangtokado Riba, Humbudrarak Suba Republic De Thoramasi, Lal Holup Singna Mahusa Gum boycott Tobugi Matakta, Manipurgi Achoba Togdawatok Singda, Mangzil Tana, Miamga Luinana. Iho Changsin Minaduna Laklaba Lamdam Asigi Tongan ba civil society organizations mga nasu Republic Day Thoram boycott Taure Haina Lautokre. United Committee Manipur UCM, All Manipur United Club Organization Amuko, Committee of Civil Societies Kangleipak CCSK, Ethno Heritage Council Herikon, Amadi League of Indigenous Peoples Upliftment Lipul Haidibalup Singh Asina India Lengakna Citizenship Amendment Bill bu Lok Sabha da pass taukiba amadi Makatana Rajya Sabha da bill asi pass tauduna Chanahanana Bahonarakpa asida akan bamongda yaning da bafungtoktuna India gi Constitution Chanabahokiba numit January Kuntaruk Republic Day asibu boycott taunanaba warep nakibani Ngasilam field leba UCM gi officer Republic Day boycott taubada yauriba CSO Singi Mihut Singa Paumi Singa unabada Republic Day Gamari Lenaba Thoram Amata Yaubidanaba Loop Singh Aduna Manipur gi Miyam da apil tauki. Amasung Miyam na lambi da thoktuna hauze fong sariba Citizenship Amendment Bill asi Manipur yauna India gi awang pok lamdam da jatnaba yaroi haiba wafam asida yumpham oiduna khongjang changsin biyo haina pauzelakli. CAB withdraw taugadabani CAB bu awang pok lamdam maruoina Manipur da janahanana bahwanarakpagi damak Republic Day boycott tawi haibana chingbo kholau sing asiga loinana khongjang changsin biyo hainasu lup manga asigi luchingba singna thamlakli Amaramda lakliba January 19 da CAB ga mari leinaba Manipur gi ching amadi tamda leiriba lup kaya gi luchingba sing yauna mifam ama hotel Imphal gi sangai hall da pangthoklagani masida tongan ba lup singi luchingba singna saru yabiyo hainasu paumi singa unaba aduda pauzelaki Indigenous people singa che mutkhro haibaga chap manaba adugumba bill amakhangni North East ki miyam chingna asigumba bill sigi mayokta lepibam thoi hayeng pangthokadoriba Republic Day ase masi aikoi boycott tawi miyam chingna masi saruk yabiganu India ki Republic Day ase yaw bagi wan thok lairakta lekai da labiriba local club marapabi individual punamangna lambi da thola akanda ko protest tawiu aikoi slogan ani khatang thamjaningi withdraw citizen amendment bill we condemn India's Republic Day celebration in Manipur and the Northeast haiba sigi slogan ani si torokanda miyamna makha kyagi protest tawiu haiba sima koi thamjaningi amato ina punsina daba yaraktabadagi sigum luptaruksina initiative lauraga lagliba tang kungani pan asida Manipur da lariba sing da laibiri kangbu sing tamda lariba kangbu sing se loinamak invite tawraga mapum sida lakpiri haraga CBC gi matang se kari tawjige haina khana jagani Republic Day Gamari Lainana Pangtokpa Thoram Paring Singda Mahiloishang Amatana Saruk Yadanaba Mahiroi Loop MSU MSF Desam KSA Sukamadi Ems ki Makidagi Apil Tarakli Citizenship Amendment Bill passed out duna awang nong poki yelhumi sing muthat naba honariba asida lebag asigi citizen ama oina Republic Day palan thoram yawbugi wahanthok lekhigadra haina MSU gi President Manjit Sarang Themna phongdokre ngasi DM College campus leba MSU gi loisang da pangthokpa paumi singa unabada mahiroi loop taruk ki mahut silladuna Manjitna
Lok Sabha da pass tokhiba bill asi handoktriba fawba karigumba hiram amatada mahiroi lup taruk asina lenga kaya sinaba leiroi. Bill asigi wahauda Miyamna asuk mipainari ngai amadi iho kaya changsilaba fawbada lenga ki maikaidagi chapchaba firep lauthokpa ngamdaba laibak thibane. Political parties singnasu masagi firep thambagi mahutta amaga hunaduna makhoi ki khudongchaba launanaba honarakliba asida angakpa poi. National anthem da awang nongpok state sing sakta jananaba wafam amata pandriba asigi wahanthok karino haina hangba matam yaure tungi mirol gi yenglaga yelhomi ngaksanaba amadi bill asigi mayukta ikoi punna khongjang changsin minasi mahiroi lup taruk ki maikaidagi su bill asina handoktriba fawba leibak miyam ga loinana akanba khongjang changsin khigani haina mahakna phongdokhi mahiroi lup taruk na ikoi hayengi pangthokadariba republic day gi thoromasi ikoi tongan ba educational institutions sing adugo manipur government ki makhada leiba department sing su saruk yabidanaba thamjari du loinana mapungoina koi gi government ki educational institute khuding mak koi gi saruk yabidana ma du hana koi chatkiba koi gi phum lek chage ba mafam sing leiraga su koi lamdam ase furup ase mutkiba madi hingba madi siba ni gi asugum laba wahang makhak oiriba koi gi lamdam sig yelong sing kanabi nongta koi khuding mak isani sagi yelong furup sing su ngakchan nabgi thodang du longmina se wa phum si thamjani Mahiroi Loop MSU MSF Desam KSA Sokamadi Ems na Citizenship Amendment Bill gi mayok te changsilakpa khongjang sing sagatpa oina People's Progressive Youth League Manipur na ngasi Thongju Pechu Lampak ta miyam gi oiba wakat mifam ama phamkhre haina lobasi gi cherol amana hairi Citizenship Amendment Bill gi matangda Sivasena Manipur State Unit ki President M Tombina luchingba tim amana Delhi da chatuna Prime Minister Home Minister amadi Shiv Sena gi national leaders singa unaduna bill asi Rajya Sabha dagi hantoknaba taksin gadawri hiram singi matang dang asi bauprada leiba Shiv Sena Manipur State Unit ki office ta pangthokiba pawgi mifam amada lop asigi President M Tombi na hai party asina bill asigi mayokta matam pumbada leigani India gi Home Minister na handakta bill asi India pumba chatnagani haina phongdokhraga Manipur gi Chief Minister na amuk bill asina Manipur Council haloi haikiba adu miyambu lana lamjingbani haiki loina na handak pangthokadoriba Lok Sabha election asida Manipur gi inner amadi outer constituency animakta Shiv Sena gi candidate thadoklagani maramasina party asida vote lepning bisingna February 13 fawbada party asigi office tagi form lobiduna 1000 view haiki Home Minister Masamana not only Assam, entire India ki state punam ke sanagani na harga Manipur ki sana haloi na habase masi masugum wahi wata sinaraga praja signa khoi ki namthak to wa porsi masi tokpiro madugi mahutta akoi leiba sarkar asina masigi bill asi sana ningdana salahan posu nate aduga manusu sana haloi habusunga moi Northeast India Development Party NEIDP na miyamgi apambaga loinana Citizenship Amendment Bill 2016 gi mayokta lepli haina cherolamada haidi loinana parties in the Northeast miyamgi apamba amadi yaifanabagi dama khallaga unconstitutional CAB 2016 gi mayokta kesama Supreme Court ta file tawkhre haidi JCILPS kilamsing makhada ngasi su tongan ba mafam singda Citizenship Bill gi mayokta wakat mifam chathakre ngasi wakat mifam chathakiba mafam sing adudi Napetpali Kamong Khunau Nongada Awang Leikai Longleipung Saizang Sabungkhok Yaingang Pokpi Thamna Pokpi Gwaltabi Sana Sabi haidiba mafam sing asini wakat mifam chathakiba mafam singda JCILPS ki convener Yumnamcha Dilip Kumar na luching bulub asigi member sing chatuna bill asina oihalakpa yaba phibam singi matangda miyam da khanghanduna bill asigi mayokta miyam punna khongjang changsin minasi haiki amasung bill asi North East state sing da chatnaba yaroi Manipur Assembly prorok tawkiba condemn tawi Manipur People's Bill 2018 President na ayaba pigadabani haina amatta oiba kholaw lauki Khurai Chaithabi Leirak Machin Lamlai Jalo amadi Pungdong Bamdasu wakat mifam sing chathaki Nampuda Citizenship Amendment Bill 2016 Manipur da chatna hananaba thaurang tawraklabadi Indian Constitution gi mahutta Manipur Constitution Act 1947 oina chatna zarage hairakpa yai haina coordinating body khurai na thadorakpa cherolamada khanghalakli
Citizenship Amendment Bill 2016 gi mayokta All Manipur Bar Association amadi High Court Bar Association na sinduna ngasi Uripok Cheraf Court Complex ta silent sit-in protest chathakre. Ngasi ayuk pung 10 makai taba matamda chathakiba silent sit-in protest aduda association ani asigi thaupuba singna saruk yakhe. Loinana saruk yariba singna machilda amuba phi punduna protest adu chathaki. Citizenship Amendment Bill asina missing yamzadaba Manipur yauna awang nongpuk lamdamgi state singda akanba safu ama pirakpa yabagi akiba leiba maramna bill asi hantokadabani haina Jomi Human Rights Foundation Churachanpur na thadorokpa cherol amana taksilakli. Amaromda Manipur lengakna Citizenship Amendment Bill gi mayokta khongjang changsiliba asi nathainaba honaba ama oina bill asigi mayokta khongjang changsiliba mahiroi lop RSF ke General Secretary bu Police na fazan kiba asina ihau asinam thabangam loi haina lob asigi cherol amana hairi. Transport Commissioner amade Transport Director gi Joint Director na Chen Chongduna Imphal Ziri Lambida Wet Bridge Thamduna Driver Singda awaba piriba asigi aronba agenda Transporter and Drivers Council TDC na mayek sengna khangi. Wet Bridge Kamari Leinana Wathok ama lakliba asi Mairik Pidagi Maizabi Oiraklabadi Masigi Daita Transport Commissioner amadi Transport Director na Pugadabani Haina TDC gi President H Ranjit na Tiksinwa Thamlakli. Nakalamaramda Imphal Ziribam Lambida Wet Bridge Thamba Asikamari Leinana Transport Department na waroisin ama puraknaba state asigi highway singda thabak tawriba driver amade transporter singi mifam ama kaugani haina media da thamlagliba wafam asi TDC na yaroi punna phaminabagi mathausu tade haina H Ranjit na mayek sengna thamlakli. MG Avenue da laiba TDC gi office ta paumi singa unaba amada H Ranjit na hai TDC na state asigi highway singda thabak tawzariba wakhal manaba driver amadi transporter sing amadi civil society organization UCM amukoga punduna kumza lisingani taradagi hauduna miyamna lambi ni haina thanaramdraba Imphal Ziri gi lambi asi ahing nongthil tumdaba makai awaba kaya thengnaduna semlakpana ngasi lambi asi masak thokpa ma oirakpagi foundation oikhibani haiba miyamna mayek sengna khangli. Adubu ngarang nahanda thoklakpa yot cement yonba truck owners singi association ni haizaba kharana panghai da hairaga TDC amadi council asiga chatminariba association organization singna yagadabanate. TDC na Wet Bridge Thambaga mari lainana drivers amadi transporters singda chamam nagadaba amadi aranba wafam thamkiba leite Jiribam gi SP gi mateng lauraga Wet Bridge thamduna highway da thabak tawzariba drivers singbu namduna wet olhalibagi aronba agenda TDC na mayek sengna khangi business tobo miyoi kharana ahenba senfam tharaga Masagi oizaba thinanaba Transport Commissioner, Joint Director, amadi Ziribam Police ki SP Pullaga Wet Bridge thamliba asi aronba agenda lai haina Ice Ranjit na makhata ke. Driver singna Central Motor Vehicle Act ngakna chatpiyu wet sleeve ki mathau tade akiba leitana driver singna thabak tobiyu driver amadi transporter singi TDC lady Chief Minister na Wet Bridge kimingda Police Gate Singbu Sendan Lambi Onthokliba asi yengsinbiu loinana Transport Commissioner amadi Joint Director gi mathakta akanba warning tawduna Wet Bridge ki thabak asi lephanbiu haina Ice Ranjit na makhata rakli. Jiribam lambi asida mina satpa kinaraba jungle gi quarry amagumna leiramlaba karamba driver unena karamba truck owner na semgi haibado miyam punamangna khangnaraba wafamni 2014 da pokpa angang amana Mama mapadana kari thabak tawrumhi haiba bawga masak khangdaba mama mapada ongkhatna takpagi wafam leiroi taknanabagi tanjasu piroi Transport Commissioner Lakshmi Kumar Joint Director BK Sharma koi anina Wet Bridge gi matangda chen chongduna honari badu mairik pidagi majawbi olaktuna wathok oirakpa tarbadi Transport Department da tainaroi mioi ani khaktang sina haiba sigi daikta punamak pubigadabani Highway Transporters Welfare Organization Hitowona Imphal Ziri Lambida Wet Bridge Thamliba asi highway singda thabak tawzariba driver singda harassment tawnanaba thawongni. Organization asina makhatana sekmaida Wet Bridge sama amuk thamnanaba honariba asi yabangamloi driver singi awaba oihaliba Wet Bridge asi lokthoknaba honabada lengakna
mityeng changbiu haina Senapati District Drivers Welfare Union na appeal tarakli. North AOC da Paumin Singa Unaba Amada Senapati District Drivers Welfare Union ki President D. Loko na hai Hitowona Imphal Ziribamda Wade Bris Amathamliba Asi Maruina Highway da Tabak Tawzariba Driver Singi Yungi Awaba Khara Menkhatnaba Furit Khaw da Yauba Senfam Phongna Launanaba Taurangni. Organization asina makhatana Sekmaida Wade Bris ama Thamgani Hairiba Wafam Asi Senapati District Drivers Welfare Union na Yabangamloi. Jingi mafam kayada drivers singna awaba khudong tiba pumnamak thengnabagi damak Senapati District Drivers Welfare Union lengdana lady masida hitowona tawningbada tawba yaroi. Drivers singna awaba tarakpa matamda ngasi fawba thabak amata tawkhidriba Driver Welfare Association na driver sing sokpa yaba wa ngangba yaroi. Jingi lamda drivers singna awana tarakpa matamda Senapati District Drivers Welfare Union na ngasi fawba yengduna lakli. Maming Pauba Takidriba Driver Welfare Association gi driver singi wangang ba yaroi loinana association asi chingi mafam sing da boycott tawre haina di lokona phongdoki Wait bridge hamli bise akhoi driver mayam gi damakta awaba MP Manipur Drivers Welfare Association ma leye Manipur da moy da di Dimapur gi Imphal lapa asi marakta gari karimba accident thukpa karimba khudong thiba lereju moi matin pambiba thokte moi mamin da di khradi khange adubo driver khoibo matin ba pambiba si leite aduna akhoi hill area da di asi Manipur Drivers Welfare Association di akhoi boycott tokrani Manipur government da jo hairi asumai da driver khoibo harassment pirbe khudakta leptana ba government da jo haijaningi. No voter to be left behind. Haiba Kolauda Mapan Laksuba National Voters Day Tauram Pangthokre. Democracy Chatpalebak Amo ina Adumak Lehensi Hairabadi Equigi Apaba Matik Chaba Mihut Kanbada Isagi Togdang Lominasi Haina Chief Secretary Dr. J. Suresh Babuna Pongdokre. City Convention Center the Pangthokiba Tauramaduda Atoiba Mitunglengi Warol Piraduna Chief Secretary na Election gi matamda Miyamna Sel Lobana Isagi Hak Manghan Jabatanatana Mikhalgi Masak Thihali. Lebak asi nauna democracy chatpa lebak oirabasu ariba democracy chatpa atay atopa lebak singa lamba tawbada sothana leitraba lebak oiri. Election asibu hena magun leihanana bahonabada achumba electoral roll thambagi achauba thodang lei. Voter ama oibagi hak leiraba miyamna isagi hak kidamak voter list yauhanba mathautai Lebak asiki voter ayambana masagi ming voter list yauribra haina nongmata tizilu dabagi haina bisi thadoksi. Democracy chatpa lebak asida pokluba aikhoigi laibak phabani haiba wakhalolasi thamlaga democracy gi wahanthok asi adumak laikhinaba aikhoi punna hotnaminasi haina mahakna phongdoki. Ngasigi thauramadu da saruk yakiba CEO Manipur PK Singh IAS na Lakadoriba Lok Sabha Mikhaldagi Hauraga State Asigi polling station Lisingani Chanipan Humphumathoida Anoba VVPAT machine Sizinaduna Hena Masak Magun Leba election ama oinanaba Taurang Leide election manungda Makal Amatagi Pamdaba Amadi Chingnaningai Oba Thogdok Wathok Lakpada Android app Citizen Vision da photo natraga video thagatuna mari lenabasingda wakatpa yaragani. Loinana election gamari lenaba complaint voter registration na chingba mikhal gamari lenaba wahangidamak miyamna helpline number 1950 da call tobiduna isagi khangningba wafam sing khangbiba yaragani haina mahakna phongdoki. We are all lucky to have been born in a democratic country. The significance and the importance of living in a liberated democratic society is only appreciated when you are imprisoned. The liberty that our Constitution has granted to us, the freedom with which we all live, is all owing to the democratic setup that our forefathers have laid foundation. But how do we sustain this democracy? See, in the last 69 years of Republic India, we are one of the youngest democratic countries, but survived as a vibrant democratic country compared to many nations who started with a democracy ended in an autocratic. Mapan Suba National Voters Day Thorang Nasi Thawal Dasu District Election Office Thawal Nasilaga DC Complex Labor Election Counting Hall the Pangthokre.
No voters to be left behind haiba wakhalol da pangthokliba jati gi thak ki thoram adugi sarukamo oina deputy DEO Thobal AC to DC Thobal oiriba Teresa Tangpua amasung SDO Thobal Binita Ngangbam Anina resource person sing oiduna National Voters Day gi maramda amadi vote thadabagi chahi surabasingna voter list ming chanbagi tangai fadaba kayagi maramda sugaina dakhi DEO DC Thobal Haubam Rositana Nauna voter list chalaba voter kharada election photo identity card epic singsu yenthoki Tungda our enrollment for vote a step towards nation making haiba hiramda haukiba chahi lisingani taranipan gi October taranipan da pangthokiba district ki thaki lai yekpa changdam nabagi makok mathang takraba mahiroi singda manamathumsu yenthoki No voters to be left behind Haibathim Damapan Lak Suba National Voters Day gi Thauram Bisnupur District ki oina mini secretariat complex ta pangthokre District Election Officer Bisnupur na Sinduna Panchayat Resources Center da pangthoki ba Thauram aduda Bisnupur District ki Deputy Commissioner Pawan Yadav SDO Bisnupur Lalita Thambigai SDO Nambol Chandam Bobosu sarukyakhi Thauram asigi sarukamo oina voters singna election gi matamda laugadaba thodang gi matangda wahang pawhang gi thoram amasu pangthoki Tamenglong District tasu National Voters Day gi thoram pangthoki thoram asi District Administration Tamenglong na Sinduna District asigi headquarters de leba lower ground gi indoor stadium da pangthoki Numidasi Churachandpur District tasu pangthoki Churachandpur District Election Officer gi meeting makhada Thoramadu Subdivisional Headquarters samadi district level gi oina District Training Center Tuibong da pangthoki Puyamai thaduna manghan khibagi thodok pu haurakliba mirol na ningsing duna lei hauna bagi pandam da ngasi thangmai ban hizam dewan lekai da leiba Alpha BCI Memorial School da amuba batch thetpagi campaign haudokre hariba campaign asi SCERT gi joint director Jim Thingozam na Manipur gi salai taret ki firal tangkhai chingthaduna haudokhe Thoramasigi matang the International Observation Committee on Puyamai thabagi convener Moirang Them now khombana phongdokibada Lamdamasigi lamit tumit takpa ngamba senglaba lairik puyabu haukiba kumja lising amaga chatret supna mapan gi wakchinggi kunhumdoi nipan ba numitta ningthau pam haiba amadi mayang lining santokpa Santidas Gosaina thakibani hariba numit asi kangleipak Manipur gi oinadi amamba amasung ningamdaba numit oikhi asigumba numit asibu haurakliba mirolda khanganana ba hotnabaga loinana tha asigi kunipan da pangthokadaba Chanigaw Marfudra Suba Puyamai Thabagi Thauramgi Mangoinana Salai Taret ki Firal Tangkhai Jingthaba Amadi Amuba Base Thepagi campaign Tobani Campaign asi Mahiloi Shang Yangkhaini Thoina Pangthokani Haiki Paipusing aduna ngasigi mirongi tungi mirongi damakta khanduna ngthogi mayekte leptuna thongna phana punsi ikham nakhiba amadi kwai na pontha okhiba kaya sing adubu ningsingbo oina pani ningam debo oina mang khiba poya sing ado amu hanjana domta ngasigi miron tungi damakta yumbira orkodoba mahiroi singda masi akhoi ningam daba madi daba amubo numitni masi amamba numitni haina khallaga sigumba black beige thepa amuba se thepegi thormasi pangthok chabani ngasi akhoi no phona jari basi hauji skul yangkhai gani thoirom ngasi dei horaga lakliba sechak kunga tere phogi black beige thepa Chaukat Khongthangi Mingda Uwa Yanthatuna Damna Chingba Sajillaba Matung Lauba Yahandriba Asi Lamdam Asigi Chinjak Konahangadra Lamdam Asibu Namthanaba India Lengaki Lalong Amani Haina People for Human Rights and Climate Change Ki member U Jenison Fongdokre Wafamasi Mahanangasi Konong Mamangda Leba Lamyan Basanglen da Pangthokpa Right to Food and Impact of Climate Change Haiba Hiram Asida Lauba Singi Convention da Pongdokibane. Mahana Haikibada Chingda Chingmi Singna U Kokthok Babudi Development Project Sing Haibadi Lambi Paktokpa Amadi Railway Line Sembagi Ching Tem Khaibana Chingba Kayana Hena Mahusagi Khal Kainanaba Machak Oheli. Company Amadi Corporation Kayana Government Ka Khutsam Naraga
चाननब चिंजाक कंट्रोल तौरिबा असी थिंगननबा लोइनना मियाम अमदी लौबसिंगना कंट्रोल तौजनबा महांगना अपील तौखि थौरमदुदा सरुक याखिबा ICAR की प्रिंसिपल साइंटिस्ट डॉक्टर आई मेघचंद्रन फोंदोखिबदा चिंगी मफम सिंगदा तुंग कोइना चनगदबा लौ पथाप पाइखटपगी तंगाई फदबा लेरे इंटीग्रेटेड अप्रोच अमदा सासन सुलोइदुना संथि संयुंगना लेबाक लेहाव लेहनबदा सिजिनबा लोइनना ऑर्गेनिक फार्मिंग पाइखटनबा महांगना अपील तौखि People for Human Rights and Climate Change na tongan balup taruk ka kutsam na duna sinkiba convention adu da Chingi district Churachandpur Ukhrul Chandil dagi yauna lomi kayana ikang amadi ichauna sokhan bagi matang da testimony pi bagi mathakta expert kayana su lauda taba laina har season bagi mangjabana chingba hiram singh da santokna takhe akoina chaba khatan su na teba hosi ge pai aji yen nganu o san mayam su makoi gi fodders makoi gi bizari ba mayam ji chemical ata ne numit kun manga ni da kilo manga da na kilo mari da na ba hidam lai lak re u boiler da bizari ba mayam si chasal kan di kamai ni so ko exam phadoi no ana akoi na chari ba consumption ching ga tam na ta ba tuan hawai ke gi mayam lai gre adu khap na ta ba sanga ju makoi na chari ba ko chu akoi si ju organic ko hela ko chang akoi climate change ga loina na Maidagi luri je koi flood now. Masa heavy flood thokwa, drought thokwa. Ane isinga mari le na ba atana. Adu na tragedi climate change sagal ko sina koi da kana barana hel le. Kai no da han double crop si amaram na. Music double crop ya. India की हुमुद्रास रक सुबह रिपब्लिक डे गमरी लेना मणिपुर की चीफ मिनिस्टर ना मणिपुर की मियाम दा याइफा पाउजेल पिरखले महाकी पाउजेल अदुदा लमदम असिदा खुंदामिनरिबा तोंगान तोंगान बफुरुक मसेल मरक्ता मसेल मनाव ओइबगी वाखलोल हेना चेतसिल हंदुना नुंगसी चानाना हिंगमिनबगा लोइनाना सोबनोंबा कनबा तंगदु लेताबा नुंगा याइफाबा लमदम अमा ओइरसनु हाइना पाउजेल पिरखि हयेंग जनवरी 23 पांथोकदोरिबा इंडिया की हुमुद्रा सुबा रिपब्लिक डे थौरंग मरी लेना अकनबा मोंगदा इम्फाल की मफम कयादा सिक्योरिटी की चेक्सिल थौरांग सिंह लौखटले इम्फाल वेस्ट के एडिशनल एसपी ऑपरेशन टीहेस कृष्ण तोम्बी की मीटिंग मखादा पुलिस कमांडो टीम नंगसी अयुक पुंग 8:35 दगी 9:35 फावा वाहिंग लेकाई दगिना भैगो होटल जिरीबाम पार्किंग अमदी महारानी थोंग मफम थीहुंबगी थबक चथखरे थीहुंबा अदुदा मफम अदुगी मियोय 5:35 की वेरिफिकेशन चथखिबगा लोइनना मसागे सक्ताकचे यावदबा मियोय कुनमरी फागरलबा मतोंग मखा ताबा वेरिफिकेशन की दमक सिटी पुलिस स्टेशन दा सिनखरे हाइरे इम्फाल ईस्ट डिस्ट्रिक्ट की मनुंग चनबा मफम सिंगदसु रिपब्लिक डे गमरी लेना थी हुंबगी थबक चथखरे इम्फाल ईस्ट डिस्ट्रिक्ट पुलिस के एडिशनल एसपी ऑपरेशन नलुचिंगबा पोरमपाट पुलिस स्टेशन नार्कोटिक एंड सिविल कमांडो पर्सनल सिंह अमदी नुपी पुलिस सिंह यावबा अपुनबा टीम अमना ngasi ayuk pung 5 pung 8:35 फावबा हता गोलापति दगी KR लैंड स्ट्रेच फावबा थी हुंबगी थबक चथखरे थी हुंबा अदुदा मफम अदुगी नुपा चात्रुका हुमुद्रा हुमदोय अमदी नुपी चहुमगा मरफुनिथोय पुनमियोय लिसिंग अमगा यांखै मंगागी वेरिफिकेशन चथखिबगा लोइनना मसागी सक्ताकचे यावदबा नुपा हुमफु अमदी नुपी निपान पुनमियोय हुमफु निपान फागतलबा मतुंग मखाताबा वेरिफिकेशन गिदमक पोरमपाट पुलिस स्टेशन दा सिनखरे हारि हयेंग जनवरी 23 पांथोकदोरिबा रिपब्लिक डे थौरम की मनुंग चन्ना मणिपुर पुलिस डिपार्टमेंट के ऑफिसर अमदी पर्सनल सिंह द पीगदबा अवार्ड सिंह लाउथोखरे ममांग चही 2019 की प्रेसिडेंट्स पुलिस मेडल फॉर डिस्टिंग्विश्ड सर्विस द थांखालान गुइटे IPS अमदी चटलिबा चही 2018 की ओइना MD घियासुद्दीन तरेट सुबा IRB की जमादारने पुलिस मेडल फॉर मेरिटोरियस सर्विस द ममांग चही 2019 दगी पर्सनल तरेट चटलिबा चही 2018 की ओइना पर्सनल तरुक यावरी लोइनना कुमजा 2018 की होम गार्ड्स एंड सिविल डिफेंस मेडल फॉर मेरिटोरियस सर्विस द पर्सनल अमा यावरी
Republic Day gi mangoi nana lokhat pachaksil thaurangi sarukama oina CDO Thobal amadi nupi police sing yawba Thobal police station ge apun batim amana ASP operations Thobal Sachidananda soibam ge mityang makhada ngasi ayu pung 5 dagi 8 fawba khangabok khulakpam laikai da thi humba gi thabak chathakre operation adda KCP People's War Group ki active member ni haiba laikai asimakta dagi ningthaujam Amarjit Maitai Elias Pictru chahi kunmanga apokpa N Borazau kauba mioi ama phabangam le hairi mahak mamang chahi lisingani tarani pangi November thada pari kauba mioi amagi khuthangda lalholup asida yaukhibani hairi amadi Thobal area da leiba school singdagi sel khongatpadasu chenabani hairi Hayang January 16 pangthokidoriba India gi humudra suba Republic Day thauramga mari leinana Indo Myanmar border area da nifu humdoi suba Assam Rifles ki personnel singna lokhatlamba ngaksen bagi thabak hanadagi hena kangkhatkre Indo Myanmar gi border pillar number 79 dagina 80 fawba nifu humdoi suba Assam Rifles ki personnel singna ahing nongthil khangdana akanba mowongda ngaksen bagi thabak lokhatli Loinana ngasi Indo Myanmar Friendship Gate number 2 Namfalong Market chathok sasin tawriba mioi singi ID proof sing check tawki Loinana Myanmar dagi pusilakpa potlam kayada metal detector x-ray machine amadi trained dog kaya sizinaduna check tawbugi thabak chathaki Amaramda More Police Commando amadi Assam Rifles ki apun batim na numidangi matamda More Town gi Bazar area amadi Lera Khulak Singh da patrolling chatuna akan bamongda Jaksel Thaurang Singh lokhatli Anti-Smuggling Unit Customs Division Imphal na International Market lupa lakh manga mo koigadaba WY amphetamine tablet Pagat pangamkre. Thazaba yaba pau amagi matung inna ngarang January 13 gi numidang pung 8 taba aduwaida Imphal Customs Division Anti-Smuggling Unit ke Superintendent na luchingbutim amana Chingmairong da laiba MBC Church manakta Churachandpur District ki manung channa Joven Janhang Lamka da laiba Lalming Thanga chahi nifunithoi apokpogi maming laikhitraba Lalpiang Liana dagi WY tablet Listing Yankai Atopa Mioi Karada Pinanaba Honarambada Pabane. Pagalaba WY tablet sing adu ngasi ayok sangak from the Labour Customs Divisions Imphal gi Assistant Commissioner gi Office ta Paumi Singi Mamangda Putoke. Togdok asigi matungda Narcotic Drugs and Psychotropic Substances Act NDPS ki makada Kesama Registrar Taukre Loinana Atopa Jenaba Singh Fananaba investigation Chathaba Hokre. Matang sai break amalozage break ki matungda Manipur University Students Union Mushu Election 2019-20 ngasi pangthokibagi pau amadi Manipur amsung malim gi tongan bai pau sing puduna laksage Impact News to meet yeng taduna lebi Maya amuka na taram dokchari bulletin asigi makhata ba pau miyam da pizari Chahi khudingi pangthokpa Manipur University Students Union Mushu Election 2019-20 ngasi pangthokre Tongan-tongan ba musugi post mga the candidate tarahum doina lamba panari loina na tongan-tongan ba department kuntra mga rongi class representative Mahiroi Singna khanbagi election su ngasi punna pangthoki Mahiroi lising mari hena leba university asigi ngasi pangthoki ba election asiga mari leinana candidate Singna sel yamna thadaba amadi university gi mapalgi ithil yamna changba asibu semtok ningbagi matangda tongan-tongan ba Mahiroi Singna Impact News to wafum kaya phongdoraki Loinana Mahiroi Singbu masing yamlaba gari season aduna candidate Singbu sagatpa singna mi hondo honjin the season abasu uki Adum expenditure je tau de habasu yade adi yam tau hendokpa thongna tawrubai was leiteba dakche tasengna mamang chaiga yengnawadi yam kalleba ko boche ado moigi niyom chumnadi dum pangthoena ai haija dum mamangdagi di handakna kitangdi tabra na di khalle dubu sumain tawna mathang chahi khudingi ta dharaga di akhoina shatra oigna expense tawdraga di manipur gi luching masing na su expense tawdana manipur ahong mam purakani na thajai do lepadi mapana yaurpa ise dum masana tabane aduna mama pagi daita di dum chawe hana na kalaga jo support taw hotba magi site gi chenjalakbo waise ko
adana pura family oina pura group yauraga yam khenaba yam ure der expenditure yam tawthokhrabnina moina tawriba expenditure digi matungina moisu kitang amut pa lakpa yai hai kahawdabadana amuka amuk putharaga hawgatanga moidaba mongna moi sen thadareba lon amadi lei expenditure tawina ko moi leibei tawineba tawdrisina leitabaineba ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯐꯅꯕꯒꯤ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏꯒꯤ ꯆꯪꯈꯤꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯔꯣꯝꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯔ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯐꯥꯎꯖꯩ ꯑꯗꯨꯝ ꯃꯄꯥꯟꯒꯤ ꯂꯥꯛꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯡꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯗꯦ ꯃꯈꯣꯏꯅ ꯆꯥꯎꯈꯠꯅꯕ ꯇꯧꯔꯛꯄꯁꯤꯗ ꯑꯄꯟꯕ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯝ ꯑꯣꯀꯦ ꯊꯤꯜꯂꯛꯑꯦ ꯑꯗꯒꯤ ꯄꯦꯟꯒꯨꯝꯕ ꯊꯤꯜꯂꯛꯑꯦ ꯑꯗꯒꯤ ꯑꯗꯨꯝ ꯆꯣꯀ꯭ꯂꯦꯠꯀꯨꯝꯕꯁꯨ ꯊꯤꯜꯂꯛꯑꯦ ꯍꯣꯇꯦꯜꯗꯒ ꯆꯥꯛꯀ ꯇꯧꯕꯗꯣ ꯀꯥꯡꯍꯧ ꯕꯣꯔꯥꯒ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯡꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯏꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ election asidasу ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛꯀꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯏꯕ election ꯃꯑꯣꯡ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯍꯦꯅꯔꯤꯒꯤ ꯂꯣꯏꯅꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯃꯤꯌꯥꯝꯅ ꯄꯥꯎꯗꯝꯖꯔꯤꯕ ꯏꯁꯥ ꯏꯔꯥꯡꯕ ꯃꯨꯁꯨꯛ MU ꯄꯥꯎꯃꯤꯒꯤ ꯊꯧꯒꯥꯏ ꯄꯨꯔꯝꯕ ꯅꯦꯄ꯭ꯔꯝ ꯇꯣꯝꯕꯤꯒꯤ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯂꯩꯅꯥ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕꯤ ꯂꯣꯏꯅꯕꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯂꯥꯏ ꯍꯣꯜꯗꯤꯡꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯄꯥꯎꯃꯤꯒꯤ ꯊꯧꯒꯥꯏ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯀꯝꯄꯅꯤ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯅ ꯁꯂꯥꯏꯒꯤ ꯆꯤꯌꯔꯃꯦꯟ ꯅꯥꯔꯦꯡꯕꯝ ꯁꯃꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯄꯥꯎꯆꯦꯗ ꯆꯍꯤ 10 ꯍꯦꯟꯅ ꯄꯥꯎꯃꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯊꯧꯒꯥꯏ ꯂꯧꯔꯝꯕ ꯅꯦꯄ꯭ꯔꯝ ꯇꯣꯝꯕꯤ ꯏꯪ 2009ꯗ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯄꯣꯊꯥꯈꯤꯕꯅꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯖꯔꯅꯦꯂꯤꯁꯠ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1 ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯦꯟꯐꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯂꯩꯈꯤꯕ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯏꯜꯅꯦꯁ ꯑꯦꯁꯤꯁꯇꯦꯟꯁ ꯐꯟꯗꯒꯤ ꯁꯦꯟꯊꯪꯗꯤ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯂꯣꯏꯅꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥ 3 ꯁꯦꯟꯅꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯗꯒꯤ ꯈꯣꯡ ꯀꯥꯟꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗꯅ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯅ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯣꯏꯕ ꯉꯝꯈ꯭ꯔꯕ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤ ꯀꯣꯏꯔꯧ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗ ꯂꯩꯕ ꯄꯣꯡꯅꯐꯝ ꯂꯝꯗꯝ ꯆꯤꯡꯇꯝ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯂꯥꯏꯒꯤ ꯆꯤꯌꯔꯃꯦꯟꯅ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯇꯣꯝꯕꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯂꯧꯈꯤꯕ ꯊꯧꯗꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯥꯎꯃꯤꯒꯤ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯦꯛ ꯅꯥꯔꯛꯄꯗ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯄꯨꯝꯅꯃꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯃꯥꯒꯤ ꯏꯀ꯭ꯋꯦꯂꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯁꯤꯒꯤꯁꯤꯃ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯠ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯤ ꯁꯂꯥꯏꯒꯤ ꯂꯩꯔꯤꯕ ꯐꯟꯗꯒꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯤꯖꯥꯔꯕ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯃꯁꯤꯃꯒ ꯑꯩ ꯊꯝꯖꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯥꯎꯇꯔ ꯑꯃꯁꯨꯡ ꯏꯅꯔ ꯑꯅꯤꯃꯛꯇ JDUꯒꯤ ꯃꯤꯔꯦꯞ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ NSN ꯁꯦꯟꯆꯨꯃꯣ ꯂꯣꯊꯥ ꯆꯤꯌꯔꯃꯦꯟ ꯅꯣꯔꯊ ꯏꯁꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜ JDUꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯣꯊꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤ JDU ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯗꯨꯅ ꯑꯊꯨꯕꯗ ꯃꯤꯔꯦꯞ ꯂꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯈꯤ Citizenship Amendment Bill ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ North East States-ꯁꯤꯡ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ Citizenship Amendment Bill-ꯒꯤ ꯃꯇꯥꯡ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯦꯁꯅꯦꯜꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ JDUꯅ ꯕꯤꯜ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯕ ꯂꯩꯈ꯭ꯔꯕꯅꯤ ngasisu party asigi firef hongdana adumak lepli JDU asi national party oizarabasu thabakti local oina act tawbani party asina Manipur yauna North East ta awanba ama purakpa ngamgani haiki We will come to power in Manipur and we will transform Manipur as per our ideology, which is empowering the people through zero tolerance to crime, communalism and corruption. The GDU decided to support in opposing this Citizenship Amendment Bill because it talks about the identity of the people of Northeast. It does not affect mainland India, but it affects directly the identity of the people of Northeast. It is regional interest. Therefore, as I said, we give utmost priority to the regional interest. So we are like regional party in our own state, but in Delhi we are national party. So the interest of Manipur state, whatever it may be, will be the top priority in our agenda, in our manifesto, as we face the forthcoming parliamentary election.
Manipur ki mafam kaya da mafam marang khangdana yen nganu hatlambagi thokdokka mari lainana expert ki team fawba laktuna tizin kiba galoinana matam khara yen nganu hatlambagi paw tarudraba matung ngasi Imphal dagi kilometer chani ga kunlom chatlaga leiba Jiribam district ki wangkhai tokpa lampak ki RK Singhazit koba mioi amagi yumda loizaba nganu manga hatlaga thamlamle Thokdogasi ngasi no ngalamdai aduwaida nganu sing yamna khongbatai haiduna yenglubada masak khangdaba sa makhal ama yamna sanna chongduna chatkhiba thengnakhibani haina imung manunggi miyoi singna phongdorakhi hairi loinana hawzik ziri bamda leiriba miyam sing mi paiba haure hainasu Impact News ki ziri paumina hairakli State asigi tongan district hospital singi doctor amadi nurse singda ICCU skill and ECG gi matang da training people gi thoramama ngasi RIMS road talaiba Sky Hospital da haudokre training program asi Sky Hospital and Research Center amadi State Health Society NHM na sindna pangthokibani pangthokliba training program asiga mari leinana Manipur lenga ki Health and Family Welfare Department ki Principal Secretary V Vumlunmang Nahai Hauzik Malim gi oina honglakliba awonba ama oina public private partnership PPP model gi healthcare system asi khwaidagi matamasiga chunaba ama oire maramasina lenga ki health insurance sing asi lenga amadi private hospital sing dasu phanghananaba honaragani haiki PPP model in healthcare is now the way forward. We have the health insurance schemes where the patient now under the state scheme 2 lakh rupees of treatment they are able to get benefits. Under the PMJY 5 lakh rupees worth of treatment they are able to take from the either private hospital or government hospital. Manipur lengang na February ani fawbagi manungda Imphal Transit Road semba haudrabadi lambi thingbagi khongjang changsilagani haina Women Welfare Association Moirang Kampu Makhalekai ge Secretary Hari Pyari na phongdorakli wafamasi ngasi Moirang Kampu Makhalekai da Paumi Singa unaba amada phongdokhibani Hari Pyari na makhata na phongdokhibada Imphal Transit Road ase sembi naba matam kayagi mamangdagi khongjang fawba changsinduna Haibadagi Kurai Kendragi MLA El Susindrona Lambi Assis Semba Hauragani Haina Semba Hauram Laba Matungda Ketrigao ACG Manung Jalliba Top Kunogi Area Karada Lambi Semlak Naba Drain Tauba Haurakpada Athingba Pirai Haiduna Lepkibane Maramasina Lengang na Hariba Drain Asimakhatana Taubiduna Lambi Asi Ningtina Sembio Haiki Hana Sarkarna demarcation tawdana pigraba dakto adu bhawgi manungda court presidesida aikoi hojik sayena ba malae maramaduna sarkarna yaragadi masi mari leinaba authority na yengsanbiu sayena riba se yana na basinbiu karigumba masidesida sarkarna tabidadana yengsanbida ba sayena riba se yahan bidragadi February gi tang ani gumbadagi aikoi soroksi matam kaktana thingjanjaragani Kurai Assembly Constituency ki MLA Lesang Them Susindro Elias Yaimabu Manipur State Power Distribution Company Limited ki chairperson oina thau puragani haina Manipur gi governor gi under secretary na thokpa chirol amana khanghalakli panbayabadi Kurai Assembly Constituency ki MLA Lesang Them Susindro Elias Yaima hokiba Lesingani tara tare tapang thokpa Manipur Legislative Assembly mikhalda ahanba oina karakhiba mihutni Moirang Okshong Bung Maning Lekaida Nauna Saba Water Distribution System Water Hydel Point Ama Bisnupur PHED gi Executive Engineer L Gokul Chandra Nangasi Miam the Sinakre Water Resource Development Committee Amadi Okshong Bung Maning Lekai Development Committee na punna sindra pangthokpa Water Distribution System hangtokpagi thoramadda Moirang Subdivision gi SO P Kesomani Moirang Municipal Council gi Councillor N Ibomcha Water Resource Development Committee ki President K. Razen, Secretary P.H. Netra, amadi Lekai adugi yamlaba miyoi kayana sarukyaki. Thoramaduga mari Lenana Bisnupur PHCD gi EEL Gokul Chandra na phongdorakpada Moirang Oksong Bung Maning Lekai da hana ising phangdabagi awaba leramba adu ngasidagi koklagani haiki.
Lupa Lak Marfu Taruk Changna Thobal District ki Tekcham Maning Lekai da PHCD Thobal Division na Semkat pa Tekcham Water Supply Scheme ngasi Kendra Sigi MLA P Brozen na Sangakre. Water Supply Scheme asi Sangaraduna MLA P Brozen na Water Supply Scheme asi Hokiba Kumza Lisingani Tara Tereta Function Tauduna Miam da Ising Piba Horamle. Adubu scheme asigi technical problem laibadagi function tawba yadabadagi lenga ki mari lenaba department ta haiduna lupa lag marfu taruk kaithoktuna nauna semgatpani haiki. Water supply scheme asina khungang asigi miyoi lising ahumga chanipan kunmanga rom thaknanaba ising piba ngamlagani. Pradhan Mantri Ujjwala Yojana scheme gi makhada MLA office Moirang amadi Maibia gas agency na khursamnaduna Moirang constituency gi manung chanalaiba beneficiary chahumga nifumari da LPG connection yenthokre. Thamna Pokpi Bazar Community Hall da pangthokpa thoram aduda Moirang gi MLA P Sarat Chandrana constituency manung channa APL BPL amadi food security card paiba nupi singda gas yenbagi thorang asi makha chathakigani amadi form Thazil Lamlaga, Ngasi Yeliba Asida Fanghodaba Singi, Soidana Chetliba Asigi Manunda, Pangangani Haina, Mahagna Haiki. Ayushman Bharat ki matangda Nomagi Oiba Outreach Program among Ngasi Sekmaida Pangtokre. Thoramasi Field Outreach Bureau, Ministry of Information and Broadcasting, Government of Indiana, Sinbani. Luinana Program Asigi Manung Channa Quiz Competition Amasu, Pangtokibaga Luinana. Makong matang takraba singda manamathumsu yentoki. Hauze ngasinong magi sanabagi pauda. Taranithoi Suba Manipur State League ki final da Neroka FC Sangakfam amadi klasa kainaw anina lamba tawnaragani. Ngasi Kuman Lampak turf ground da sanakiba Manipur State League asige semi final gi match aduda klasa kainaw gi sanaroi Khangam Horam amadi Zeri Pulamte Anina match ki nifuni thoi amasung humpu mari suba minute singda panzel amamam chanduna Trau FC Kwakaitel panzel ani amada maitiba piram laga tournament asigi final changbangam ke match asida maiti horaba Trau FC Kwakaitel gi amatangairaba panzel aduna match ki ahanba minute ta Princeville Imekana chanke Lisingani Tara Taret ke September Taruk Tagi Manipur gi maming lairaba football team Tarani Thoina Saruk Yaduna Pangthokpa Hokiba Loinana Khumukcham Ingocha Memorial Trust ke Sentang Makhada Mapal Kangzaibung Amadi Kuman Lampak turf ground da All Manipur Football Association na Sinduna Jatharakiba State League asigi league ta team Tarani Thoi aduga knockout stage da Manipur gi maming lairaba football club Nipan na Saruk Yari. MRC Chazing Myren Khong amadi Mingle Club Lilong Anina Kontra Suba Chazing Inat Kanbalub Langthabal Kendra Football Tournament ki final da lamba tawnaragani. Ngasi Chazing Inat Kanbalub na Sinduna Lub asigi sanabung ama oiriba Regional College ki sanabung da sanakiba Football Tournament asigi ani suba semi final adu da Mingle Club Lilong amadi NSUFC Anina match asigi apiba matamda panzalamata Janabang amnadana match asi draw tabadagi kicks from penalty marks na match asigi aka apo laibag lepnabada Mingle Club Lilonggi Sanaroi Y Santos amadi L Lengakpa Anina Panzel amamam chanduna Mingle Club Lilong na NSUFC Panzel anisinoda maithiba piram laga tournament asigi final changbangam ki Team Tara Mathwina Saruk Yaduna Chathariba football tournament asigi final match tha asigi kunmapanda sanaragani. Ani Suba S Mani Sarma 3rd Division Football League ki match animal draw chatkre. Ngasi patsoi part 2 da leiba Pamyal gi sanabung da sanakiba tournament asigi Mari Suba League ta SFC Tera Krazam lera ki sanaroi Jasovantana match ki humphu suba minute panjal ama chankrama matung NISC Lairanzam gi sanaroi Susil nasu match ki humphuni pan suba minute panjal amaga chanduna match asi draw takhi Chathariba Football League asigi ngasi sanakiba mga Suba League tasu MSC Malong gi sanaroi Jangmin Lunna
मैच की 13 सुब मिनट पांजल सनखिबग लोइनना जुवेनाइल क्लब तेरा सापम लेरक के सानरोय फॉरेन मैच की 19 सुब मिनट पांजल सन्दुना मैच असिदा मायोगनरिब टीम अनिमकना पांजल अममम चनदुना मैच असिसु ड्रॉ ओइखि इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की मीटिंग मखादा चथरिबा फुटबॉल टूर्नामेंट असिदा टीम 13 ग्रुप अनि थोकना खाइदोक्तुना लंबा तौनरि थासिगी कुंतरेता चथरिबा फुटबॉल लीग टूर्नामेंट असिगी मखाताबा लीग मैच अनि सानरगनि अनिसुबा हाइबोक ट्रॉफी T20 क्रिकेट टूर्नामेंट ता फोर्स खेत्रिगांव अमसुंग चेम खागेमपली अनि माइपाखरे ngasi ayuk langtabal public ground da sanakiba tournament asigi nipan suba league ta toss ngamkiba force khetrigaw na betting hana sanaduna match asigi apiba over kunda wicket taruk turaga run chamaga kunipan lobngamkhi inning asida force khetrigaw gi batsman jalina run yankhai mathoi lokibaga loinana cyclone thangmaiban gi bowler surasna wicket ani lobngamkhi मैच असिगी अनि सुब बैटिंग सनखिबा साइक्लोन थांगमैबना ओवर 18 गा बॉल अनिदा विकेट 10 मक तुरगा सुबनगी रन चामगा 13 खक लौदना मैच असि रन 13 माइथि बनखि मैच असि द फोर्स खेत्रिगाव गी बॉलर कासिमना विकेट मरी लौदना मैन ऑफ द मैच ताखे चथरिबा T20 क्रिकेट टूर्नामेंट असि ngasi nungthil sanakhiba 9 suba liktana toss ngamkhiba champ खागेमपलीना मैच असिगे अपीबा ओवर कुंदा विकेट मरी खक तुरगा रन चामगा निफुमाथोय लौबंगमखि इनिंग असिदा सुल्तान करीमना रन निफुहुमदोय लौखि मैच असिगे अनिसुब बैटिंग सानखिबा PCC मयाई कोइबिना ओवर 13 का बॉल अहुमदा विकेट 10 मक तुरगा सुबनगे रन मरफु खक लौदुना मैच असि रन हुमफुमाथोयदा यामना चावना माइथि बनंखि मैच असिदा विकेट मरी लौबंगमखिबा चेम खागेमपली की बॉलर रवि शंकरना मैन ऑफ द मैच ताखे मणिपुर क्रिकेट एसोसिएशन की मीटिंग मखादा YWC लंगथबाल सिंधुना चथरिबा क्रिकेट टूर्नामेंट असिगी हयेंग मैच लेररोय था असिगे कुंतरेता मखाताबा लीग मैच अनि सानरगनि निपान सुबा CYCL स्टेट ओपन टेनिस टूर्नामेंट हयेंग लोइशिलगनि ngasi sanakiba chahi nifu mathaki men's doubles ki final da kangjamba amadi rakesh anina tulesor amasung ibohol anibu point taruk ama mari taruk amadi taranithoi tarada maithiba piramlaga winner oibangamkhi Manipur Tennis Association ki meeting makada Association of Tennis Lover na sindna how ground tennis कोर्टा हयेंग सानगदबा चाही निफु मंगा मथक मेंस डबल्स की फाइनल दा टुलेसोर अमदी इबोहल अनिगा कंगजाम्बा अमसुंग मुतुम अनिना लंबा तौनरगनि चथरिबा टूर्नामेंट असिगी मेंस ओपन गी अहानबदा सेमीफाइनल दा रिवास्करना आजाद खान बु पॉइंट तरुक अमा अमदी तरुक अमदा अदुगा अनिसुबा सेमीफाइनल दना बोनाना बेकर बु पॉइंट तरुक अनि अमसुंग तरुक मरीदा माइथिबा पिखि चथरिबा टेनिस टूर्नामेंट असिगी मेंस सिंगल दा सानारोय 13 चाही निफु मथकी मेंस डबल्स दना सानारोय 13 अमदी चाही 55 मथकी मेंस डबल्स दा सानारोय 19 सरुक यारी हयेंग सानगदबा टेनिस टूर्नामेंट असिगी मेंस ओपन गी फाइनल दा रिवास्कर अमदी बोना अनिना लंबा तौनरगनि थासिगी कुन्निथोइदगी कुनमरी फाउबा आसाम पेनकाक सिलाट एसोसिएशन न सिंधना हेम बरुआ भवन आसाम गे सोनितपुर डिस्ट्रिक्ट की तेजपुर द पांगथोक खिबा सेकेंड नॉर्थ ईस्ट जोन पेंटाक सिलाट चैंपियनशिप ता मणिपुर गे सानारोय सिंगना सब जूनियर जूनियर सीनियर सेमी अमदी टेंडिंग इवेंट सिंगदा सरुक यादना गोल्ड 19 सिल्वर 13 ब्रोंज मंगा पुन्ना मेडल निफुतरेट लौदना ओवरऑल टीम रनर्स अप तारकले आसाम न टीम चैंपियन लौख्रे लोइनना सेनी आर्टिस्टिक इवेंट मणिपुर न गोल 3 लौदना चैंपियन ओइखिबगा लोइनना नागालैंड न गोल अमा सिल्वर अमा लौदना टीम रनर्स अप ओइखे मणिपुर टीम असिदा मास्टर नवांग
Ngangom, Master N. Rovindro, Amadi Master C.H. Joy Kumar na team coach, manager, referee oina saruk yaki, Amadi Manipur team na championship asida chaw na mai paglakpa asida Penchak Silat Association of Manipur na su nungaiba phongdorakli. Ahanba National Beer Sambo Championship 2019 da Manipur gi mahut sinduna saruk yarugadaba sanaroi sing khananabagi trial kam selection ga loinana Ahanba state level Sambo Championship 2019 Manipur Sambo Association na sinduna lakliba January 23 ta Bishnupur district ki Utlo Mamang Lekai Community Hall da pangthoklagani. Championship asida saruk yaningba judo, wrestling, belt wrestling, kickboxing, karate, kung fu, amadi atopa martial arts singi amadi sambo gi sanaroi singna January 23 ki ayuk pung 8 phawagi manungda report tawnanaba Manipur Sambo Association gi Secretary General I Dinesh Maiteina khangalakli. Cookie Students Organization KSO Technopol Block na sinduna chatharakiba Anirak Suba KSO Technopol Block Level Sports Meet 2019 ngasi Technopol District ke Saivom Village da loisan kre. Tim tarataret na saruk yakiba nupagi football da Molnom Youth Club MYC na Falbung Youth Club PYC bu Panjal Amasinoda Maitiba Piduna winner oikre. Tim tarana saruk yakiba nupigi volleyball tournament tana Youth Sporting Club Thamna Pokpi YSCU na winner aduga Technopol Youth Club A na runner takre. Mathang tha February 18 dagi 19 phawba Andhra Pradesh ke Visakhapatnam na pangthokadoriba Humudra Mathoi Men and 34 Women Senior National Weightlifting Championship 2018-19 da saruk yanaba Manipur gi official amadi athletes sing khalle khalaba sing gi ming Manipur Weightlifting Association Imphal gi notice board gi khanglaba yagani haina cherolamada khanghalakli. Thasigi tara nipan dagi hauraga kun fawba numit humni chupna Hyderabad da pangthokiba Naresh Surya Classic Fitness Expo 2019 da Men's Classic Bodybuilding Overall Title Laurakraba Salai Body Sculpture Zimgi General Trainer Wangkem Mahesh Okpugi Thoram pangthokre. Salai Holdings Private Limited ki masaloishang oiriba Salai Body Sculpture Gymna title asilaurakpada nungaiba phongtokpa amadi Mahespo pungning thogatpo oina terada leiba company asigi loishang da pangthokpa thoramaduda company asigi maikei dagi Mahesh ki maphamda sale oina lupa lesing kun pidna ikai khumnaba utki. Arab the bulletin asigi headlines amuna miyam da thamzari. Citizenship Amendment Bill chana hanana bohana rapugi mayokta UCM amuko CCSK Hericon amadi Lipul na hayang pangthokadoriba Humudra Raksuba Republic Day gi thoram boycott tore haina lauthokre. Weight bridge skimming da sendan lambi onthogliba asi yengsinbio amadi akanba warning tawduna weight bridge ki thabak asi lephanbio haina Transporter and Drivers Council na Chief Minister gi pukning chingsilakli. Hitowona Imphal Jiri Lambi the weight bridge thamliba asi drivers sing the harassment tawnanaba thawongni Sengmai the weight bridge amas amuk thamnana bohonariba asi yabangamloi haina Senapati District Drivers Welfare Union na hairi. Amasung no voter to be left behind haiba Kolauda Mapanlag Suba National Voters Day Thoram Palace Compound the Labour City Convention Center da pangtokre.